अहम मुक्तदा मयामबु तराम ओक्सरी लोइना चैनल सिना ngasi thagasagadorba video sa masiju aihaki subscriber marktagi khubang mai matangda amaga lokhatsage tawjabani ai mamang sum thagalamaga marama matam khara lepe habtare handa lepe ji video lepe habtare masi kai gina ba matamda ai gi subscriber singda makhoi gi khubang mai to yeng binabagi damakta mayam ma thare habtare ai Instagram account da message mayam thare hojubok dai reply han bangam da mayam yauri madusu dum mayam ngai minase ai sungcho choidna dum lokhachar kai dana haijeri aduga ai ngasi lokholai ji ai video dodi yam toina thagattabane sigi matang de khara khatane aduga ayam badaina una mayam se pau phaunaraga tongana message tha yongna ba ngakhtani haina ba ngakhtani aduga yam kumni yeng ha ba kanggo mu yauri kumni yeng basi matam yam changi adi thaba mayam kai thoga dumai tawbu yaw ha ba tare adugi sumakhoi gi dum tongana ai phajana dum semaga dum keno tongnei kumni yeng basi na kha tongala ha ba tare mayam atopadi mo aduga sora pakhara khangning ba mayam adi sum mayam thar khudai dum reply hala hala ga dum loisana ayam ba matam da ha ba tare loina sigi matang ji da khuba mai matang si mayam khangbining ba adu yenganing ba dum yaw ga so dum ai gi description da ai gi Instagram account dum message thajam biro do ha ain haijaring budi hojik tharaga jaini reply ta hanbang ngam da khara yawi maram di ha ne gi mamang gi hana sum lokhotcharaga laksabani aduna ne haidan haijari aduna message handaba mayam asulai ado mayam warobinu ai sum chohiduna dum lokhachar ka adana haijari haibada ai hangna sumaina mayam gi damakta sumaina tawni na hairu bu kawbuni na ai sum chohiduna dum tawjara ka adana haijari kharangai minase matam kitang changi habitar mi yamba maram dani mamang den history ge mari leina ba kya ama hoilam dam sikoi ba dum kya am semak padu so dum ai samjara khani adana haijari aduga sigi matang ji kitang ai gi hadakti ai gi subscriber sing da makhoi gi kari hani makhoi gi matang ama sum pijab gi damakta tawjabani adana haijari loina channel se kuidina 200k su yauragani haidana haijari hazik 190 ga 4 the mile lairabani aduna si su yam thuna dum yauragani aduga he yaubuga aisu kari mukhara subscriber gi kari mukhadi sunchu choidana tawragi haina lepaga lairi masimakti aina hoji haidoi se kitang gan ra haibana dikhale adugo sum mayam sum haigi subscriber sing da sum makhoi da sum nungai jana bi namta thamjabani haidana haijari aduga ngasi gi video sa masiju mieng taminarase akhoi gi ichalamagi market kuba ki matang ni ma ki matang je khar kubna dum yenga ai video ina semake tawjabani subani kum yeng budai video sem do to ana file pdf file gum semaga adumaina thana basu yawe aduga adumai tawning ba kum yeng ba lere so dum habiro adu ta semake dain haining ba mana koi message sabir pum tamda photo hana thazam bir khano habidi ya gadar khokadra matam kamai toy khol hape hangnaraga wari utai kitang sanar bum tungda tawna buduna hena angon da sunwai boy habitare ado photo dang thajala thamam bu yawe ai kai haiduno reply hanbam khangda ba adu jadum han deba yawe adigi photo thajala ga simtu yengbiyo dalon hairap bu yawe habidi som du tawri ba mong je mi ji yamak panina kitang angon da kitang chamam na ba habitare isana khangning budo हाइबदी चौरा फखरगी निंगबेदी इसाना खंगबा हाइबे तारगदे अखोइगी लब की मतंग दोइरो अदिगी मा की हाइबदी मैरिज की मतंग हाइबे तार सिगी मतंग नत्रगना अखोइगी थबक की मतंग बोइरो बिजनेस की मतंग बोइरो सिगी मतंग द खंगनिंगी काना हाइरागा दुमाइना वही म यावरागदी अइमोदसु थुना दुम रिप्लाई हनबदो खर नुंगायबा अदुबु फोटो थाचलगा सिमतु यम बिहागदे फोटो आइजु यंबम खंगदे हाइबदी यंगे हाइबदी अदुकी मतिक याम हाइबता माइ लाख कोनि यंग पमतमदा अदुकी मतिक सांगे कुप्पे हाइबे तारे अदु माना कइगंबा खंगनिंग बखरगी ओइतारगदे ए तामो सिगी मतंग दम यंबियो अदु मतंग यंबियो हाइरगदे अगोंदा हेना कोमे अदुना थाबिरो पमतमदसु खितंग हाना मेसेज मै कइवा दुम हंबिरा हाइबिरागा फोटो नोंगिदि याराबा खोलबा थाजरागे खोलगे न पाव फाउनर खाना दुमाइ थानाबदुना हेना अगोंदा नुंगायबा मोय हाइदना दुमाइ थमजगे अदुगा मरोइना थाबिरो पमतमदा अखोइगे असिंग अकाउंट अखोइ फे अकाउंट गुमसे अदुमदि तौबिगनो हाइदना हाइजर हाइबदि थारखोसिदा मसागे ओरम याय ओरम दब याय अदुगा चांग येनिंगबगी टाइप त करिगुम खर यावपसु दुम यावे मणिपुरनि दना अदुना करिगुम खर यावे अदुना खितंग सिगे मतान खर कन तौदब यादि हाइबदि आइना मतम चांगे होनरगा सोमदा फागी की टाइप तौदर मगदि अदुगुम खर याव यावे अदुना खितंग मीजि खर येंगदब यादब खर यावरे हाइबदि स्क्रीनिंग तौबा हाइब तारे दुमाइ तौदब यादब खर लाइ हाइब तारे अदुगी दमुता मया वारोबिगनो मया ngamiनसे ai sungchu soidana ai message thabir pum yam do edum lakhwacharke aduga anobu ngasi yembiri singju ai Instagram account da follow tawdriba lebirgadi tawbiyo adugi ai description da ma adugi link da sa hapcharabani aduda dum paw phawna se aidan haijeri ngasi gi video se yeng taminarase ahamada maya mutaram oksari loinana ngasi gi video asida thamjari bu khoba asi ichalamagi khobangni ai hana mamang gengje khibadugi matungina ma ki chomu lokhatchabani loinana atopa kaya amasu ai Instagram account da mayana message thabirpa kaya mai ayamba matamda reply handuna kaya ama tawkhre adugu
मीदु यामनखेदना रिप्लाई हनबा ngamdaba kaya amasu leiri haidana haijeri chawrana I masingdi haiba ngamdre ayamba du mai reply hallaga mayamadi makhoi yengbiu haiba kaya amada yengba kaya am yaukre adu khara kumni yengbiu haiba khara yaurok khara yawe makhoi dei matam change adugumba singi maraktagi ngasige si lokhatsabani ngasige si khoi isal amagi mahaki khuba ki matangni mahaki se amuk thamjage isal asigi khuba asigi masu asi ngangloi naba machu oiba maramna maha ase wakhal chawba body changkhonba lamchat phajaba mina sunung siba kala vidya amadi lairik laisu haiba ibo khotpa haibadi kabi gi wakhal changanba laibak phaba aduguma khubak aduni loina mahaki khuba sigi matungina haibadi mahaki khuchaje masigi mong singi matungina kari kari folege habadu somuk thamjage hairiba mahaki khucha singa sigi mong matau haibadi khudon singa si pangding manana tingna tumlap tawba maramna mahasi mahi haiba mi gi tawbimun khangba mi tinabadasu yamna nungaiba habadi marup mapang yambo oigalli loinana khusa singa sigi khubi asi khara tiemna amadi pangba maramna kaya haingam singam daba mama ningba tuta khanduna talaiba habadi mabukta wa thamganba adugum kaya habitare haidokandaba haidokpa ngamjadaba adubu thamoidadi yamna sengjaba adugumba miyoini loinana migi mangnam kaya tawde adubu anga marai kharadi khangande loinana hariba mahaki khutse masigi khuyai asigi matungina mapung marai phaba chaptingba paiba chepa tawdaba habitare masina maram oidana mahak ase calculation gi matangda khara phaba adugumba mo oigalli bigyan gi shakti leiba tungmang gi wakhal chenba oigalli loinana khusagi ningthau habitare khutcha laktigi ningthau harigida khoi gi khuningthau haribasini masi sangbigi manung chale masi habitare mai mong mathausi matungina sangbigi manung chale chepa paibu oide matonsu tumlop tawbana wakhal leiba miyang gi thabakta thawa yawba mating magun kya chenba oigalli loinana subsal laga habitare ulapse punsil laga ina chora pakhara haibadi mahaki khuba ase simong matau habitare sigi matungina akhoi part pasang sigi matungina kariguma khara magun khara duni madudi magi khubak se sumaina yengpu matanda haribu khubak se akhoi rectangular shape mong da tai aduga khusa singa se masi khubak ka yengna bo matanda khara tienba maramna maha ase fire element kanglup ta singi maram masina yam energetic oiba social oiba leadership quality chenba amadi thabang utpa habadi chinda ngangaga leibna tabako khogi thaboina uthokpa haibdo adugumbagi kanglupta singi haidana sumai thamjage asumna chora pakara thamjagraba matungda mahaki khuba asigi maigi matungina mu kari kari fo leibi habadu muk thamjage hariba mahaki khuba asigi mind line asi asumna laaga sumaina leibani hariba mind line asi straight oina tumna maton longdana lakpa asigi matungina wakhal straight oiba ningkhiba hongdaba khankiba amada lengdana leibagi mami adu uba fangi loinana mahaki hardline asi market line se sumaina sawai je khara kaino taw hetare jaga jaga lawaga sumaina lakpani habadi saisida round macha macha akhoi chain mong manba ma form taw ha tare ko sumaina chain mong manba ai khara mayek padi khara chawra intoise habadi sumaina lei ha tare masigi matungina di ma se hat ka mari leinaba habidi laina macha macha habi ai habidi khoi sor homda nuai tabugum yam aruba natti sor homda nuai tabugum ba aduga bp ge mari laina ba maroina habi taragdi hotline da sumai lebise heart ke mari laina ba problem ne aduna bp ge mari laina ba khara nuai taba adugum thingna ba yai adubu yam kan lu ba adugum ba anabadi amata natti haidana sumai thamjage sugum ba sor homda nuai taba natragana bp gumba da adugum khara nuai taba khara adumaina bp high obi ai low obi ai leidana problem khar laiba hab tare adugumba oigani hadana sumaina khubang mai gi matugina laiba du ai mu thamjabani loina na hariba ma ki khuba ki matugina ma ki thabak ki matang da kari kari laiba ga badu su hape sora pa thamjaram ge khwaide maru ai se thabak ki matang asini aduna ai si mu thamjage tawuni asumna kuning to makha da line amadi form tawe aduga jiki kuning to makha sai sida akoina sumaina fish sign man ba style da amal lai hab tare amadi form tawe masigi matungina kari kari for leibage habuduna ina thamjage doribse madudi haiba koba asigi matungina maha asi akhoi government job kumba try tawbuda dum mai pak pa yabagi chance wangna lei habitare
ꯑꯁꯤꯒꯨꯝꯕ ꯂꯥꯏꯟ ꯑꯃ ꯐꯣꯝ ꯇꯧꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯐꯤꯁ ꯁꯥꯏꯟ ꯑꯃ ꯂꯩꯕꯁꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯤꯁ ꯁꯥꯏꯟꯁꯁꯤ ꯂꯩꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯀꯟꯕ ꯁꯤꯟꯐꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕꯗ ꯃꯃꯤꯡ ꯆꯠꯀꯟꯕ ꯄꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯒꯣꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯗ꯭ꯔꯒꯁꯨ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯔꯒꯗꯤ ꯃꯍꯥꯛꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯇꯨꯗꯁꯨ ꯃꯍꯥꯛꯀꯤ ꯐꯝ ꯑꯗꯨꯗꯒꯤ ꯐꯝ ꯑꯆꯧꯕ ꯐꯪꯕꯒꯨꯝꯕ ꯐꯝ ꯑꯆꯧꯕ ꯀꯥꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯒꯜꯂꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯛꯇꯤ ꯈꯔ ꯂꯩꯒꯟꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯈꯨꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯐꯦ ꯂꯥꯏꯟꯁꯤ ꯀꯌꯥ ꯀꯟꯅ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯁꯨꯝꯅ ꯍꯧꯔꯛꯑꯒ ꯃꯇꯦꯛ ꯃꯇꯦꯛ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ असुमना चटखिबना समाय सम लाखिबने माइसे अदुना फेल लाइन से क्या कन फजन फॉर्म तौदे मदुगी मतुगिना मासी अखोगी थबक ओइगिरा करिगुम्बा मा तानाबा मतांगसु आयत अपनबा क्या थेंगनाबा हाबे तारे मतांग मतम चानादबा अदुगुम खरा पी हाबे तारे अदुमपु सम येंजरपु मतमदा अखोगी माकी खुबीगी मखादा लाइन खरा फॉर्म तौवे लाइन असे सुमाइना लैबनी सुमाइना लाइन असा असाम खरा फॉर्म तौवे हाबे तारे असुमना मसी अखोगी लाइफ लाइन हाइदना लैरिबा सुमाइना खोबिगे राउंड वन सुमाइन चटलिबसे मसीगी नाकंदन लैबा लाइन खर फॉर्म तोय मसीबु सपोर्ट लाइन हाइरगा खंगनबने असिगुम्बा सपोर्ट लाइन लैबा मरमना महान करिगुम्बा अवाबा ताबा मतमदा खोदोंथेबा थोकपा मतमदा असिगुम्बा लाइन से सपोर्ट लाइन हाइरिबसे मसी लैबसिंग असिदी अखोगी मागी दमकता सपोर्ट तौबा मी लैबा हाइबा तारे इमुंग मनुंगी मी ओइबि याय मरु मपांग ओइबि याय नत्रगना महान सुकं खंगदबा मी ओइबि याय माकी मतेंग पांगलक हाइबा तारे अदुगुम्बा अदुम अयाम मतमदा थोकनी मसी यामना फबा खुदम अमनी असिगुम्बसी अमुरमदा हाइरगसु अखोगी मान हयेंग युम पालाबा मतमदा पालाबा मतुंगदा हाइबा तारे माकी पार्टनर अदुना मासे फुल सपोर्ट तौबिबा महांगना तौबा थबकता मतेंग पांगबिबा महांगना तौबा थबकता सपोर्ट तौबिबा हाइबा तारे अदुगुम ओइगले असिगुम्बा लाइन लेबसे अखोगी अहल ओइरा कांदा नत्रगा महांगना हयेंग युम पाला कांदा नुंगाय फना लैबा अदुगुम ओइगले लोइनना माकी अखोगी नुंसी नुंगोन नत्रगा अखोगी पुंसी खोंगलोय लुहोंबगी मतंग मसीगी मतंग येंगपा मतमददी हार्ड लाइन अहाना अहामबदा थमजखिबा हाइबा तारे मदुगी मतुंगिना माकी हार्ड लाइन से समाय लागा स्ट्रेट तो समाय दुम लागा मतोन लोंग दबिदा दुम समायना साइवाइदा लोसनगे तारे खोदो मिमा पासी यौबा खरा वाट पाइबा तारे मसीगी मतुंगिना मासे नुंसी नुंगोनगी मतंगदा क्या थोइना लुमना लौसिलुदबा हाइबदो ओइगले मसीना मरम ओइरगा मासे हयेवाय अरेंज मैरिज कुंबा हाइबा तारे हाइना सिंगरगा लुहोंबा अदुगुम ओइगली लोइनना माहकी लुहोंबगी सही मतंग आसी चौराकपाइना थमजरबदा खोबा आसी मतुंगिना लुहोंबगी मतंग आसी खोबांगना पीबसदा सुमाइना लै हाबा तारे लाइन अमा सुमाइना ममी सामी अमा लैरे मथंगदा सुमाइना अमा लै हाबा तारे मसीगी मतुंगिना हाइजरबदा महा आसी सही कुमंगागी ममांगदा महाना खंगरंबा अमा लैरंबदी ओइ हाबा तारे अदुमपु सही 23 30 फावबगी मनुंगदा लुहोंगनबा याय लोइनना पुसी खोंगलोय ओइगदरबा मियोय अदु महापु सपोर्ट तौबिबा मियोयदि ओइगदौरी असुमना आइगे सब्सक्राइबर मरक्तगी इचलमगी मागे खुबाकी मतांगदा सौराकपा खरा थमजबनी खुबांग मै येबसी अखोइना मसिदा फेल लाइन यावरमद्रे नत्रगा अखोइदा करिगुम्बा मागी खुदोंथिबा अमा खरा पिरमे हारगा अखोइदा अखोइ नुंगाइतबा पोनिंगाइ लैते मदुदि अखोइना तौरिबा अखोइना ngasi पांथोलिबा सिगे मतुंगिना खुबांग मैजो अहोंबा लाइ हाबने हाबदि ngasi लैरिबा खुबांग मैजे मसिना लेंगदबनि हाबा ओइदि हाबा तारे फना फजन पेमबा खुबांग मैदो अदु माना होनबा तनबा नत्रगा माहक्सिना कयानि लाइथोकपगी मतुंगिना माहकि मैसु मांगकपा कया अमा यावे हाबा तारे मसी अखोइगे पालमिस्टिगी मतुंगिना सुमाइना अखंगैसिंगना थंबदुना अइना थमजरिबसे अदुना अइना हाइजनिंगबदि खुबांग मै अखोइगी लैरिबसिगी मतुंगिना ngasi aina tawribagi matungina haiba tare akhoi tungde thorokpasi masi mai si form tawre aduna ngasi ichalasi ju ma ke ju fail line je fazana form tawde mata mata talle adumapu hanbalai taba honaba kanba dugumba ma oiragadi ma ke fail line je adum mathang adum form tawkani haiba tare akhoi gi haksang da nuai taba khotaba dugumba leiramaga sumana kari gumba sajel gumba tawraba adugum exercise gumba khar tawragadi adugumba mai du sudum form fazana tawre adugumba ma palmistry gi manungda thajanaba ma lei haitare aduna aina hajaningbadi ngasi aina leiriba mai sigi matungin ai tungda nungaira aru happy wakanje masi thadokpiyo adugumba ma leiramagadi feature je akoina aha makhar khangmungambagi chance amade fange khwang mai gi matungina aduga sendokpo yabagi timing amasu fange abtare masi gi timing ji na akoina lobagi mathau tare bise tungda akoina phaloi da base mai de khara pirambadi matungina ai hana hona jarga ai hana sendok sarga tungda pharakpa du oinabagi damakta sumaina खुबांग मै asi mayam ayam matamda yengnabani haidana samai thamjage aigi subscriber maktagi aigi salamagi sumaina lokhotchabani solab khara ayana khangjaba ayana thijinjaba da phangjaba fol khara thamjabani haidana haijeri loina atopa kaya amsoi pau phauna jari mayangge adum yengjari habitare ngasi salasigi yengiba sigumna aigi subscriber makta yengbiningba lergasu
Instagram account da follow tawsambiro aduga message adum thabiro paw phawnasi aduga yengminasi haidana haijari loinana haidiba account adugi link adu description da hapsarban haidana haijari ngasi goinadi matang swai da sinjaragi kanglai fa imana yai fare